ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ Rosie Khumanꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ Mityeng Manana Yengba ngmdabi Manem. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ Priya Arambam. ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯑꯍꯨꯝꯅꯤ, ꯄꯤꯕ ꯉꯥꯛꯇꯅꯤ. ꯌꯥꯏꯃꯅ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯤ. ꯌꯥꯏꯃꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯃꯧꯅꯤ. ꯑꯗꯨꯕꯨ ꯃꯦꯝꯃ ꯄ꯭ꯔꯦꯃꯤ ꯑꯁꯦ ꯄꯥꯝꯂꯝꯗꯦ. ꯃꯁꯤꯅ ꯄ꯭ꯔꯦꯃꯤꯕꯨ ꯇꯣꯉꯥꯟꯅ ꯄꯤꯖꯔꯝꯃꯤ. ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯁꯨ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯁꯣꯛꯄ ꯊꯦꯡꯕ ꯇꯧꯔꯝꯗꯦ. ꯍꯥꯏ ꯏꯕꯦꯝꯃ, ꯅꯆꯥ ꯑꯁꯦ ꯀꯞꯂꯦꯅꯦ. ꯀꯅꯥꯅ ꯊꯦꯝꯕꯤꯗꯧꯔꯤꯒꯦ? ꯂꯥꯛꯎ ꯊꯨꯅ, ꯊꯦꯝꯃꯨ ꯂꯥꯎꯅꯦ, ꯇꯥꯅꯤꯡꯗꯕꯅ. ꯏꯃꯥ, ꯑꯩ ꯏꯔꯨꯔꯤꯌꯦ. ꯅꯪ ꯏꯔꯨ ꯂꯨꯕ ꯂꯨꯗꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯅꯆꯥꯁꯤꯡ ꯑꯁꯦ ꯑꯩꯅꯅꯦ ꯊꯦꯡꯒꯗꯕ ꯅꯠꯇꯦ. ꯁꯠ ꯂꯣꯏꯁꯤꯜꯂꯨ. ꯃꯅꯦꯝꯕꯨꯒꯤ ꯋꯥ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ. ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯁꯠ ꯂꯣꯏꯁꯤꯜꯂꯤ. ꯑꯕꯨꯡꯉꯣ, ꯀꯞꯀꯅꯨꯁꯦ. ꯕꯕꯥꯁꯨꯅꯦ ꯍꯣꯔꯦꯟꯗꯤ ꯂꯥꯛꯑꯅꯤ. ꯀꯞꯂꯝꯕ ꯃꯆꯥ ꯑꯗꯣ ꯃꯄꯥ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯀꯞꯄ ꯈꯔ ꯍꯟꯊꯩ. ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯄ꯭ꯔꯦꯃꯤ ꯑꯗꯨ ꯆꯥꯛ ꯊꯣꯡꯉꯤ ꯃꯄꯥꯟꯗꯒꯤ. ꯍꯥꯏ ꯄ꯭ꯔꯦꯃꯤ, ꯏꯕꯦꯝꯃ ꯊꯣꯛꯂꯛꯎ ꯂꯥꯎ. ꯃꯅꯦꯝꯕꯨꯡꯅ ꯃꯄꯥꯟꯗ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯇꯍꯥ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯀꯩ ꯍꯥꯏꯒꯗꯕꯅꯣ? ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯃꯃꯥꯏꯗꯨꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ. ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯐꯤ ꯑꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛ. ꯀꯅꯥꯅ ꯁꯨꯅꯦꯅ ꯉꯥꯏꯔꯤꯕꯅꯣ? ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ. ꯍꯣꯏ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯤ. ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯁꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯅ ꯇꯞꯂꯞꯅ ꯈꯨꯝꯖꯩ. ꯃꯦꯝ ꯑꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ, ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯄ꯭ꯔꯦꯃꯤꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯣ ꯁꯠ ꯊꯣꯡꯗꯣꯛꯏ. ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ. ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯂꯦ. ꯄ꯭ꯔꯦꯃꯤ ꯑꯁꯦ ꯄꯤꯕꯨꯛꯅꯨꯡꯗ ꯃꯆꯥ ꯑꯃꯁꯨ ꯃꯤꯇꯝꯂꯤꯕꯅꯤ. ꯅꯣꯟꯊꯗꯨꯅ ꯐꯤꯔꯣꯜ ꯁꯨꯕꯗ ꯋꯥꯕꯅ ꯂꯣꯏꯔꯦ, ꯍꯨꯃꯥꯡ ꯀꯥꯡꯉꯤ. ꯇꯟꯖꯥ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃ ꯂꯥꯛꯏ. ꯃꯅꯝꯃꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ, ꯀꯩꯅꯣ ꯏꯅꯝꯃ, ꯐꯤꯕꯝꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯣ? ꯐꯤ ꯁꯨꯔꯤꯅꯦ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯏꯆꯟꯅ, 이놈아, ꯍꯧꯒꯠꯂꯣꯁꯦ. ꯑꯩ ꯇꯧꯒꯦꯕ. ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ. 이ꯆꯟꯅ ꯃꯅꯝꯃꯗꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯗꯨꯅ, ꯍꯧꯒꯠꯂꯣꯁꯦ 이놈아, ꯐꯤ ꯃꯌꯥꯝꯁꯤꯒ. 이ꯆꯟꯅ ꯌꯥꯗꯗꯨꯅ ꯄ꯭ꯔꯦꯃꯤꯗꯨ ꯍꯧꯒꯠꯂꯤ. ꯐꯤꯁꯤꯡ ꯑꯗꯣ 이ꯆꯟꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯏꯅ ꯁꯨꯗꯣꯛꯈ꯭ꯔꯦ. ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ. 이놈아, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯗ. ꯑꯗꯨꯗꯤ 이놈아, ꯑꯩ ꯆꯥꯛ ꯊꯥꯡꯂꯛꯀꯦ, ꯄꯨꯟꯅ ꯆꯥꯔꯁꯦ. 이ꯆꯟ, ꯌꯥꯅꯤꯗ ꯊꯥꯡꯗ꯭ꯔꯁꯨ. 이놈ꯃꯅꯦ ꯆꯥꯛ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ. ꯑꯩꯒꯤꯁꯤꯗ ꯑꯗꯨꯝꯅꯦ ꯀꯣꯟꯅꯔꯅꯤ, ꯂꯧꯔꯨꯔꯅꯨ. 이놈ꯃꯒꯤꯅꯦ ꯃꯊꯦꯜꯗꯨꯒ ꯑꯩꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯗꯨꯒ ꯃꯥꯟꯅꯗꯤꯌꯦ. ꯄꯨꯔꯛꯀꯦꯁꯦ, ꯃꯍꯥꯎ ꯌꯦꯡꯉꯣꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯄ꯭ꯔꯦꯃꯤꯗꯣ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ. ꯑꯕꯨꯡꯉꯣ, ꯂꯥꯛꯑꯣꯁꯦ, ꯆꯥꯛ ꯆꯥꯔꯗꯧꯔꯦ. ꯇꯣꯝꯊꯤꯟꯅ, ꯃꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗ. ꯆꯍꯤ 4 ꯁꯨꯔꯕ ꯇꯣꯝꯊꯤꯟꯗꯣ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯗꯦ. ꯃꯃꯥꯗ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ. ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯐꯔꯔꯣꯏ. ꯈꯤꯇꯪ ꯆꯥꯁꯤꯜꯂꯛꯑꯣ. ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ. ꯍꯣꯏ ꯃꯃꯥ, ꯑꯗꯣ ꯆꯦ ꯏꯆꯟ ꯂꯥꯛꯑꯝꯗꯥꯏꯅꯦ? ꯂꯥꯛꯑꯝꯃꯦ. ꯆꯦ ꯆꯟꯒꯅꯦ ꯄꯨꯟꯅ ꯆꯥꯗꯣꯏꯅꯦ. ꯆꯦ ꯆꯟꯗꯣ ꯆꯥꯛ ꯂꯧꯕ ꯆꯠꯈꯤꯕ. ꯃꯥ ꯂꯥꯛꯑꯒ ꯄꯨꯟꯅ ꯆꯥꯗꯣꯏꯕ. ꯃꯇꯥꯡ ꯑꯗꯨꯗ 이ꯆꯟꯁꯨ ꯂꯥꯛꯏ. ꯄ꯭ꯔꯦꯃꯤꯗꯣ 이ꯆꯟꯗ ꯌꯦꯡꯗꯨꯅ, 이ꯆꯟ, ꯕꯨꯡꯉꯣꯒꯅꯦ ꯑꯝꯇ ꯂꯩꯃꯤꯟꯅꯧ. ꯑꯩ ꯆꯥꯛ ꯊꯤꯔꯛꯀꯦꯀꯣ. ꯇꯣꯝꯊꯤꯟ 이ꯆꯟ ꯂꯥꯛꯂꯕꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯝꯃꯣ ꯍꯥꯏꯕꯒꯨꯝꯃꯈꯨꯠ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯛꯏ. 이ꯆꯟꯁꯨ ꯅꯣꯛꯇꯨꯅ ꯄꯣꯡꯈꯠꯂꯤ. ꯆꯥꯛ ꯂꯥꯝꯃꯕꯣ ꯕꯨꯡꯉꯣ? ꯂꯥꯝꯗꯦꯅ ꯑꯩꯗꯤ. ꯅꯣꯏꯗꯤ ꯂꯥꯝꯃꯝꯃꯅꯤꯅꯦ. ꯑꯩꯗꯤ ꯂꯥꯝꯃꯦ. ꯅꯪ ꯂꯥꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯄꯤꯖꯔꯔꯣꯏ. ꯃꯃꯥꯅ ꯄꯤꯖꯅꯤꯅ ꯑꯩꯅ ꯂꯥꯝꯗ꯭ꯔꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯏꯁꯥ ꯐꯠꯇꯦ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯕ? ꯄ꯭ꯔꯦꯃꯤꯅ, ꯂꯥꯛꯑꯣ 이ꯆꯟ, ꯑꯕꯨꯡꯉꯣ, ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯆꯥꯛ ꯑꯗꯣ ꯆꯥꯅ 이ꯆꯟꯅ, 이놈아, 이네ꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯒꯦ? ꯈꯪꯗꯦꯗ, ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ? 이놈아, 이네ꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. 이놈ꯃꯒꯤ ꯐꯤꯕꯝ ꯈꯪꯗꯕꯁꯨ ꯅꯠꯇꯦ. ꯃꯁꯤꯗꯩꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯂꯦꯝꯖꯗꯦ. ꯄ꯭ꯔꯦꯃꯤꯗꯣ 이ꯆꯟꯅ ꯉꯥꯡꯈꯤꯕ ꯋꯥ ꯑꯗꯨꯗ ꯀꯩꯝꯇ ꯈꯨꯝꯗꯦ. ꯑꯣꯏꯅꯗꯨꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯥꯏ. ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ 이ꯆꯟꯅ ꯀꯣꯜ ꯑꯗꯨ ꯐꯦꯡꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯦꯡꯕꯤꯔꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯃꯦꯝ ꯑꯗꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯟꯖꯤꯜꯂꯛꯄꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅ, ꯍꯥꯏ ꯃꯧ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯍꯥꯏꯕꯅꯤꯅꯦ. ꯄ꯭ꯔꯦꯃꯤꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯐꯤꯔꯣꯟꯒꯥꯁꯦ ꯂꯧꯁꯤꯟꯗꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ. ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ?
Premiso ꯐꯤꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯝ ꯑꯗꯨ ꯅꯣꯡꯃꯇ ꯃꯃꯧꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄꯤꯕꯅ ꯍꯦꯜꯂꯤ꯫ ꯏꯁꯤꯡꯒꯗꯣ ꯁꯣꯛꯆꯤꯟꯗꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯄ꯭ꯔꯦꯃꯤꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯅꯦꯝꯒꯤ ꯄꯥꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯅ ꯋꯥꯅ ꯍꯣꯏ ꯏꯃꯥ ꯁꯣꯛꯂꯨꯈꯤꯒꯦ꯫ ꯃꯦꯝ ꯃꯃꯧꯅ ꯆꯠꯈꯤꯕ ꯑꯗꯣ ꯌꯦꯡꯗꯨꯅ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯦꯅ ꯇꯧꯖꯔꯤꯅꯣꯅꯦ? ꯁꯣꯝꯗꯅ ꯄ꯭ꯔꯦꯃꯤ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯎꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯅꯦꯝꯗ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯗꯨ ꯎꯠꯊꯣꯛꯇꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯕꯔꯣ ꯏꯕꯦꯝꯃ? ꯄ꯭ꯔꯦꯃꯤꯗꯣ ꯈꯔꯗꯤ ꯄꯥꯈꯠꯆꯩ꯫ ꯃꯅꯦꯝꯒ ꯃꯃꯥꯒ ꯈꯠꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯏꯃꯥ, ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯍꯧꯏ꯫ ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯊꯣꯛꯂꯛꯑꯕ꯫ ꯏꯃꯥ ꯁꯣꯛꯄꯤꯔꯒꯦ, ꯄꯤꯔꯛꯂꯣ꯫ ꯀꯣꯜ ꯑꯗꯣ ꯄꯤꯔꯛꯑꯣ꯫ ꯏꯁꯤꯡ ꯁꯣꯛꯅꯕ ꯁꯅꯥꯕꯨꯜ ꯑꯗꯣ ꯃꯃꯥꯗ ꯄꯤꯔꯗꯨꯅ ꯃꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄꯤꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯦꯝ ꯑꯗꯨ ꯁꯨꯃꯥꯡꯗ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯅ ꯆꯪꯂꯛꯏꯕ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦ, ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯆꯤꯟ ꯀꯟꯈ꯭ꯔꯕ ꯔꯣꯃꯤꯅ ꯑꯁꯤꯁꯤꯔꯣ ꯅꯣꯏꯒꯤ ꯃꯧꯒꯤ ꯃꯃꯥ ꯍꯥꯏꯕꯗꯣ? ꯃꯁꯛꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯑꯣ ꯃꯥꯅꯤ ꯔꯥꯅꯤ ꯀꯧꯗ ꯌꯥꯗꯗꯨꯅ ꯏꯅꯝꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ꯭ꯔꯥ? ꯍꯣꯏ ꯂꯝꯕꯤꯗ ꯅꯃꯥ ꯅꯆꯥ ꯊꯦꯡꯅꯔꯤꯔꯣ? ꯍꯣꯏ ꯏꯅꯝꯃ, ꯏꯆꯥꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣꯅ ꯌꯦꯡꯕ ꯂꯥꯛꯄꯗ ꯏꯁꯤꯡ ꯁꯣꯛꯇꯣꯏꯒꯤ ꯇꯧ ꯂꯩꯔꯝꯃꯤ꯫ ꯀꯣꯆꯤ ꯀꯣꯠꯄ ꯋꯥꯍꯩ ꯑꯗꯨꯗ ꯃꯦꯝ ꯑꯗꯣ ꯈꯔꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯣ ꯐꯔꯦ ꯑꯩꯁꯦ ꯍꯟꯗꯛ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯃꯥꯅ ꯑꯌꯥꯝꯕ ꯊꯕꯛ ꯇꯧꯔꯕꯅꯤꯗꯣ꯫ ꯑꯗꯣ ꯏꯅꯝꯃꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯅꯦ ꯆꯪꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯃꯅꯦꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯈꯤ꯫ ꯃꯦꯝꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣꯅꯦ? ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯈꯤꯒꯦ, ꯃꯤꯅꯒꯗꯤ ꯉꯝꯍꯟꯒꯅꯨꯀꯣ꯫ ꯃꯦꯝꯅꯁꯨ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯏꯆꯟꯕꯣ? ꯏꯅꯝꯃ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨ꯫ ꯅꯆꯟꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯆꯥꯁꯦ ꯊꯥꯁꯨ ꯁꯨꯔꯛꯀꯗꯧꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤꯅꯦ ꯌꯨꯝꯗ ꯊꯝꯂꯨꯔꯒꯦ꯫ ꯃꯦꯝꯃ ꯔꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯧ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯧꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯍꯣꯏ ꯄꯨꯕꯤꯈ꯭ꯔꯣ꯫ ꯃꯥꯁꯨꯅꯦ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯖꯁꯅꯨ꯫ ꯁꯤꯗꯗꯤ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯦꯗꯣ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦꯗꯣ꯫ ꯑꯗꯣ ꯏꯅꯝꯃ ꯉꯁꯤ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯒꯦ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ? ꯁꯥꯎꯔꯞꯅ ꯍꯣꯏꯗ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯗꯣ ꯏꯕꯦꯝꯃ, ꯏꯁꯨꯗꯨꯕꯨ ꯎꯗꯦ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯌꯨꯝꯊꯪꯅꯕꯒꯤ ꯄ꯭ꯔꯦꯝꯅꯅꯦ ꯃꯃꯥꯗꯣ ꯂꯩꯇꯦ, ꯑꯗꯨꯒꯤꯅꯦ ꯃꯆꯥꯒ ꯁꯥꯟꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯄꯨꯈꯤꯕꯅꯦ꯫ ꯑꯣ ꯍꯣꯏ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯄ꯭ꯔꯦꯝ ꯍꯣꯏꯗ ꯂꯥꯛꯏ꯫ ꯄ꯭ꯔꯦꯝ, ꯊꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯩꯊꯦꯜꯗ ꯆꯠꯂꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯦ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯕꯨ ꯁꯤꯗ ꯏꯁꯨ ꯂꯧꯕ ꯂꯥꯛꯏꯔꯣ? ꯏꯁꯨ ꯂꯧꯒꯦ ꯍꯥꯏꯗꯅꯅꯦ ꯂꯥꯛꯏꯅꯤ꯫ ꯏꯁꯨꯒꯅꯦ ꯏꯆꯥꯅꯨꯄꯤꯒꯁꯦ ꯑꯩꯈꯣꯏꯗ ꯊꯝꯂꯨꯔꯒꯦ꯫ ꯁꯤꯗ ꯂꯩꯕꯁꯦ ꯏꯃꯥ ꯂꯩꯐꯝ ꯆꯥꯐꯝꯒꯅꯦ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯣꯏꯗ ꯊꯝꯕꯅ ꯐꯅꯤ, ꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯆꯤꯡꯈꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ, ꯏꯟꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯦ꯫ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯗꯨꯅ ꯃꯁꯨ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯏꯁꯨꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ, ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ, ꯃꯣꯠꯇꯦ꯫ ꯐꯤꯔꯣꯟꯁꯦ ꯀꯩꯀꯩ ꯌꯣꯟꯕ ꯂꯣꯏꯔꯕꯣ? ꯄ꯭ꯔꯦꯃꯤꯗꯣ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯦꯝꯃꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯦ꯫ ꯅꯪꯕꯨ ꯅꯃꯥꯗ ꯆꯠꯂꯨꯈꯤꯒꯦꯅ ꯍꯥꯏꯔꯝꯂꯕ꯭ꯔꯣ? ꯏꯃꯥꯗꯣ ꯇꯨꯝꯍꯧꯔꯤ, ꯍꯧꯗꯣꯛꯂꯔꯣꯏꯒꯦ, ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯗ ꯍꯥꯏꯔꯝꯂꯒꯦ, ꯌꯥꯅꯤꯗ ꯏꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯌꯥ ꯑꯃꯗꯤ ꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯗꯌꯥꯅ ꯏꯃꯥ, ꯑꯩꯈꯣꯏ ꯄ꯭ꯔꯦꯃꯤꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯁꯤꯗ ꯊꯝꯂꯁꯦ꯫ ꯊꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯃꯅꯦꯝꯗꯨꯒꯤꯅꯦ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯣꯏ ꯃꯅꯥꯛꯇ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯥꯔꯤꯕꯅꯤꯅꯦ꯫ ꯃꯀꯣꯛꯀ ꯌꯥꯎꯗ ꯖꯥꯠꯂꯣ ꯑꯗꯨꯕꯣ? ꯄꯥꯝꯗꯦꯅꯕꯨ ꯍꯦꯛꯇꯅꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯀꯩꯀꯩ ꯊꯕꯛ ꯇꯧꯗꯧ ꯋꯥꯠꯂꯤꯒꯦ? ꯑꯩꯅ ꯇꯧꯕ ꯌꯥꯕꯉꯩ ꯈꯔ ꯇꯧꯒꯦ, ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯁꯦ ꯇꯧꯐꯝꯒ ꯈꯪꯗꯦ꯫ ꯗꯤꯌꯥꯅ ꯀꯩꯒꯤ ꯊꯕꯛꯅꯣ? ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ, ꯐꯝꯂꯨ ꯂꯥꯎꯁꯦ, ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯆꯦ?
ꯆꯤꯡꯈꯩꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ? ꯀꯨꯏꯗꯤ ꯀꯨꯏꯔꯦꯅꯦ ꯂꯥꯛꯇ꯭ꯔꯤꯁꯦ. ꯊꯥ 3-4ꯃꯨꯛꯇꯤ ꯐꯥꯔꯝꯂꯅꯤ. ꯂꯥꯛꯂꯅꯤꯗ ꯀꯨꯏꯔꯔꯣꯏ. ꯊꯕꯛ ꯂꯣꯏꯗꯕꯗꯨꯗ ꯌꯨꯝꯕꯨꯗꯨꯅꯅꯦ ꯂꯣꯏꯗꯧꯔꯦ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯣꯅ ꯍꯥꯏꯕꯅꯦ. ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤꯅꯦ ꯐꯩꯅꯦ. ꯃꯌꯨꯝꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯁꯦꯟꯅꯕꯤꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯦꯃꯤꯕꯨ ꯊꯝꯕꯤꯔꯤ. ꯊꯥꯗꯤ ꯑꯁꯨꯝ ꯐꯥꯖꯤꯜꯂꯛꯄꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯖꯔꯦ. ꯁꯣꯝꯗꯁꯨ ꯃꯦꯝꯃꯗꯣ ꯃꯁꯨꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯋꯥꯈꯟꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯅꯤꯗ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯔꯥꯅꯤꯁꯨ ꯄꯥꯎ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝ ꯍꯣꯏꯗ ꯂꯥꯛꯄꯅꯤ. ꯃꯅꯦꯝꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯅꯝꯃ, ꯅꯆꯟ ꯂꯥꯛꯆꯔꯤꯌꯦ. ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯣꯛꯂꯒ, ꯍꯣꯏ ꯏꯅꯝꯃ, ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ. ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯨ ꯄꯣꯛꯂꯤꯕꯗꯣ. ꯃꯦꯝꯃꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯅꯨꯡꯁꯤꯗꯅ ꯈꯣꯜ ꯍꯥꯎꯗꯅ ꯔꯥꯅꯤꯅ, ꯑꯗꯨꯏꯗꯤ ꯏꯅꯝꯃ, ꯅꯆꯜ ꯑꯃꯨꯛ ꯌꯧꯖꯔꯒꯦꯗꯣ. ꯏꯆꯥꯗꯣ ꯈꯔ ꯂꯩꯔꯒ ꯊꯥꯖꯔꯛꯀꯦ. ꯍꯣꯏ ꯍꯣꯏ, ꯌꯧꯔꯣ. ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯥꯎꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯇꯝꯃꯤ. ꯃꯁꯨ ꯑꯃꯁꯨ ꯐꯪꯉꯦ ꯍꯥꯏꯕꯗ ꯍꯔꯥꯎꯗꯕ ꯃꯅꯦꯝ ꯑꯗꯨꯅꯕꯨ ꯅꯪꯕꯨ ꯐꯖꯅ ꯇꯧꯕꯤꯒꯗ꯭ꯔꯣ? ꯆꯤꯡꯈꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯠꯂꯅꯨꯀꯣ. ꯃꯃꯥꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯍꯥꯟꯕ ꯐꯪꯖꯈꯤꯕ ꯇꯣꯝꯊꯤꯟꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯅꯤ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ. ꯍꯟꯗꯛꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯣ ꯇꯥꯏꯌꯣꯟꯅꯔꯝꯂꯦ. ꯋꯥꯈꯜꯗꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛ ꯅꯨꯡꯁꯤꯕꯤꯔꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯅꯨꯃꯤꯠ 8ꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗ ꯆꯥꯎꯊꯣꯏꯅ ꯃꯅꯥꯎꯁꯤꯡꯗ, ꯌꯨꯝ ꯁꯥꯕꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ. ꯌꯨꯝꯗ ꯍꯟꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦꯅꯦ. ꯇꯣꯝꯆꯥꯅ, ꯏꯇꯩꯃꯗꯣ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯦꯅ ꯍꯥꯏꯅ ꯇꯥꯏꯅꯦ. ꯆꯥꯎꯊꯣꯏ ꯍꯔꯥꯎꯅ, ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ. ꯆꯤꯡꯈꯩ, ꯅꯪꯕꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯕ꯭ꯔꯣ? ꯅꯍꯥꯟꯅ ꯇꯥꯔꯦꯗ. ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ. ꯇꯣꯝꯆꯥꯅ ꯃꯌꯥꯝꯕ ꯑꯍꯟꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯅ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯑꯉꯥꯡꯅꯤꯅ ꯑꯩ ꯂꯣꯏꯔꯒ ꯂꯨꯍꯣꯡꯅꯦꯅ ꯄꯥꯎ ꯇꯥꯏꯗ. ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯪꯅ ꯑꯃꯨꯛ? ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯌꯨꯝ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯁꯥ ꯑꯃꯈꯛ ꯂꯥꯛꯏ. ꯆꯥꯎꯊꯣꯏꯕꯨ ꯀꯧꯔꯤ. ꯇꯥ ꯆꯥꯎꯊꯣꯏ. ꯇꯣꯝꯆꯥꯅ ꯃꯌꯥꯝꯕꯗ ꯃꯤꯁꯤ ꯈꯠꯆꯜꯂꯒ, ꯑꯁꯤ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯇꯥꯆꯧ. ꯇꯥꯆꯧꯒꯅꯦ ꯏꯔꯥꯡ ꯀꯥꯞꯅꯩꯗꯣ ꯅꯅꯥꯎ ꯂꯣꯏꯅ ꯈꯪꯉꯤ. ꯃꯤ ꯇꯥꯅꯤꯅꯤ, ꯀꯩꯅꯣꯅꯦ ꯃꯁꯤꯗꯤ? ꯆꯥꯎꯊꯣꯏ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯀꯩ ꯍꯥꯏꯒꯦ ꯏꯆꯟ? ꯇꯥ ꯆꯥꯎꯊꯣꯏ, ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯖꯅꯤꯡꯉꯤ. ꯍꯥꯏꯔꯣꯗꯅ. ꯃꯤ ꯌꯥꯝ ꯂꯩꯁꯤꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯁꯤꯗ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯄꯣꯠꯐꯝ ꯎꯈꯣꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯛꯏ. ꯏꯕꯦꯝꯆꯥ ꯌꯥꯝꯅ ꯏꯀꯥꯏꯅ, ꯇꯥ ꯆꯥꯎꯊꯣꯏ, ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ. ꯆꯥꯎꯊꯣꯏ ꯅꯣꯛꯇꯨꯅ, ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣꯅꯦ ꯏꯆꯟꯗꯕꯣ? ꯅꯣꯟꯊꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ, ꯈꯨꯔꯥ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯔꯕꯗꯤ ꯆꯠꯂꯅꯤꯀꯣ? ꯆꯠꯂꯅꯤ. ꯌꯨꯝꯒꯤ ꯃꯤꯁꯨꯅꯦ ꯎꯗꯕ ꯀꯨꯏꯔꯦ. ꯇꯥ ꯆꯥꯎꯊꯣꯏ, ꯅꯆꯟꯅ ꯍꯥꯏꯖꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯕꯨꯡꯃꯛꯅꯤ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯁꯥꯎꯕꯤꯅꯨ. ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅꯤ. ꯑꯩꯅ ꯏꯟꯁꯤꯜꯂꯨꯕꯁꯨ ꯅꯠꯇꯦ. ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯆꯥꯛꯇꯨꯅ ꯏꯗꯣꯝ ꯂꯩꯍꯧꯔꯅꯤꯗꯣ. ꯇꯥ ꯆꯥꯎꯊꯣꯏꯕꯨ ꯑꯩꯅ ꯏꯕꯨꯡꯃꯛꯅꯤ ꯈꯟꯕ ꯉꯝꯗꯦ. ꯑꯩꯅ ꯇꯥ ꯆꯥꯎꯊꯣꯏꯕꯨ ꯅꯨꯡꯁꯤꯔꯨꯔꯦ. ꯆꯥꯎꯊꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯄꯣꯛꯆꯩ. ꯋꯥ ꯍꯥꯏꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ. ꯑꯗꯨꯕꯨ ꯏꯛ-ꯑꯛ ꯇꯧꯗꯨꯅ, ꯑꯧ, ꯑꯁ, ꯅꯠꯇꯦꯗ, ꯑꯁꯨꯝꯗꯧꯕꯅꯦ. ꯑꯩꯁꯨ ꯅꯪꯗꯣ ꯏꯆꯟꯃꯛꯅꯤ ꯈꯟꯕ ꯉꯝꯗꯦ. ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯝꯆꯥꯗꯣ ꯍꯔꯥꯎꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ. ꯏꯕꯦꯝꯆꯥꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯥꯟꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ. ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯡꯅ ꯌꯦꯡꯗꯨꯅ ꯂꯩ. ꯁꯣꯝꯗ ꯃꯦꯝꯃꯗꯤ ꯔꯣꯃꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯃꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯤ. ꯅꯆꯥꯅꯨꯄꯥꯗꯣ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯏꯌꯦ. ꯅꯃꯧ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅꯅꯦ ꯂꯥꯟ ꯇꯧꯔꯅꯤ. ꯀꯧꯁꯤꯜꯂꯨꯔꯣꯆꯣ. ꯌꯥꯏꯃꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕꯅꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯄꯥꯈꯠꯀꯅꯣ. ꯑꯩ ꯇꯧꯒꯦꯁꯦ. ꯀꯧꯁꯨꯅꯦ ꯀꯧꯔꯣꯏ, ꯀꯧꯕꯁꯨ ꯆꯠꯂꯣꯏ. ꯀꯔꯤꯅꯣꯗ, ꯑꯣꯏꯒꯗ꯭ꯔꯅꯦ? ꯃꯦꯝꯃ ꯑꯩꯅ ꯇꯧꯕꯗꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏ? ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯨꯅꯅꯦ ꯃꯥꯕꯨ ꯌꯨꯝꯗꯒꯤꯅꯦ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯍꯜꯂꯣꯏꯌꯦ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯂꯕꯗ ꯃꯦꯝꯃꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ.
Romiगी mamok tombi wari sing ado loina tahawi mapukningda. Miro leibsu nate gyan takidre ahan singse premi do onthokna su nungai khidre no mani ni di hawkre somdana sauthoi singkhai amadi tomsa channa na balosin baloiraduna tholakle yumbu aduda chalagi haiduna thabak suminaramba makhoi pulabado tholakle khara lakba hawraba tungda tunglomdagi nupi amagi khonjelda tal sauthoi haina kanna kawrukba ado tanaduna sauthoi amadi makhoi pulab tung othokduna yenglei ibemsa oiramba aduda tomsana akhoi chalam lagi ta chau horen puselo tamna ado ngairamaroige ko thengna dum lakminaro momon ken noklaga misiga khachillamlaga makul hairamduna chatkre makhoi pulab ibemsa ado chauthoi manak yorokpada khuru kunduna sormapi holi matawadu ubada nungsiraduna hanglei ai uraroi khanbagi kanna hekta cheleiraba ibemsa do nongkhalaktuna chauthoi do onsillaga chatloda nangso hensille ari basidi ado noyamo karam kanda lakani thabak su loirabanina lakto mandre kawrakladi lakani as adudi thamba ngamdene aikhoida chatkrasiro nungdi yunanaba yaroida abok mathanta leiraga ai kamai lakani noi abok do nangi mafam sap sabi ama thiribane yani chalasila ai goina adubudi chumba aduda natise aiga chatkrani lore somda chatkhiba singado mayum yongnarakle Singkai amadi tomsa mayum sanglakpada mayum ado loisindabagi isai sairamki Singkai na hana kawi ima premi kanam leitobro manungdagi mama ado taraduna thoklei nakhoi laklabra changlo maza sing ado mayu okthokpiduna changhalai maza ahan jawraktaba aduda nayamba ahandi kadaino laktabro mabo tomsana satkhumlei o namong nupi amane puraklani Namogane nachaga lakpane ngairase horen puna masidi chango singkhaina premidi ude mabu kai lege mema phataba loksing laktuna mazada phataba pau tamlege khanduna awabagi khotokta ibungo madi kuirida mapamna satkiba mama dane kari no tamsiluraba male mama na laktuna ne mama engondane thina saiduna imaudo puduna satkre Singkhaidu thajadana manabo mamada kai hairamdoinone hairammoideima me mado pungning nungsiba khonjenda nama aina ngangbase thajadribanine nangido haiduna kapngang tawrei onthongna su mankhre kappa saribado mamagi matong aduda Singkhaisu thajararoige ngamjei Singkhai sauna adumna tawraga chatkhribanine aisu mabu hana yengoi Singkhai mayumda kaya thoina leitabana mamana haibado thajarami premibu thamoi masak khangna nusikhibani adubu mayumda kaya leitabanina asengba khangkhidabani numidagi matamni somda chauthoi amadi ibemsa hani ado puna lakminari ibemsa na chauthoi de hengduna ta chauthoi kaigumba nakhoi mana aise lairare haiduna inthola abadi aidi kamdongne chauthoi ibemsa de yenglaga laknage khanna laknarai Kaidawni imana yadabadi atopama thirani wahai ado tabada ibemsa sauna ai thinbiro ai chatkrona na aisu yum yogdore chatkrage hairamduna gamgam hekta chatki ibemsa do kiduna sauthoina chatliba matungdo aduma ilei thongan lalagle sauthoi ibemsa da nusine yengduna chango angobi sauthoina mama bu kokthoi ima naza halagle imungdagi kana amata khumlakte kharadi thengli makhoina laklibado numidangi pung mapal mukti taramgadorabani hanba leitana kawi thong ado thili kona thangda mama ado makeup tholaklaba male khumlei kanano kawribadubo ima naza hane thohango wa aduda memado hawalaktuna hangi thenglaka sida la changlo Mema majanupa atombana ngasai nupi pusalakani haikhiba aduda chepthaduna yengi sauthoina mamagi mato ado khangladuna namausu yaurei asi haiduna memsabu mamado khurumhali mamau nupibu hogatpiduna chango chakane charaktriba natro cha khakpani chathoklo namadi tumningbana loire haiduna porol ado thaduna changki mema masinda sole asina karamba imungi ningol oirigaba
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯊꯣꯏ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯃꯧ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯧ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤ ꯑꯃꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯤꯋꯥ ꯈꯔ ꯉꯥꯡꯅꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯌꯥꯎꯔꯛꯈꯤ꯫ ꯔꯣꯃꯤ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯧ ꯌꯦꯡꯉꯤ꯫ ꯔꯣꯃꯤ ꯏꯕꯦꯝꯆꯥꯗ ꯌꯦꯡꯗꯨꯅ ꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯃꯧꯕꯣ? ꯏꯕꯦꯝꯆꯥ ꯅꯣꯛꯇꯨꯅ ꯏꯅꯦ ꯏꯕꯦꯝꯆꯥ ꯀꯧꯏ, ꯑꯊꯥꯞꯄ ꯈꯨꯟꯗꯒꯤꯅꯤ꯫ ꯐꯔꯦ ꯐꯔꯦ ꯂꯩꯔꯣꯀꯣ ꯅꯦꯅꯥ ꯇꯥꯅ, ꯏꯅꯦ ꯍꯣꯏꯅꯦ ꯅꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯈꯤꯒꯦ꯫ ꯔꯣꯃꯤ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯃꯦꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯦꯝ ꯑꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯃꯦꯝꯃ ꯏꯁꯥꯎ ꯁꯥꯎꯔꯤꯕꯗꯨꯗꯤ? ꯑꯁꯥꯎꯕ ꯈꯣꯟꯐꯝꯗ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯁꯨꯅꯤꯇꯥ? ꯑꯍꯜꯁꯨ ꯌꯥꯏꯃꯁꯨꯅꯦ ꯖꯨꯠ ꯆꯥꯕ ꯏꯃꯨꯡꯗꯒꯤꯅꯦ ꯑꯃꯠꯇꯒꯤ ꯑꯣꯏꯗꯦ꯫ ꯌꯥꯏꯃꯗꯒꯤꯅꯦ ꯑꯍꯟꯅ ꯍꯦꯟꯖꯤꯜꯂꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯔꯣꯃꯤ ꯃꯦꯝꯃꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯛꯏ꯫ ꯀꯔꯝꯕ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯔꯝꯂꯒꯦꯅꯦ ꯏꯆꯦ? ꯆꯤꯟꯁꯤꯐꯧꯅꯅꯦ ꯏꯃꯨꯡꯗꯣ ꯄꯟꯅꯤꯡꯗ꯭ꯔꯦꯗ꯫ ꯃꯃꯥ ꯃꯄꯥꯁꯨꯅꯦ ꯂꯩꯇꯦ, ꯃꯕꯣꯛꯀ ꯂꯩꯕꯅꯦꯌꯦ, ꯃꯕꯣꯛꯇꯨꯁꯨ ꯀꯨꯏꯔꯔꯣꯏꯌꯦ꯫ ꯁꯨꯅꯤꯇꯥꯅ ꯃꯦꯝꯃꯗ ꯌꯦꯡꯂꯛꯇꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯃꯥꯅ ꯍꯩꯃꯥ ꯏꯆꯦ, ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ? ꯂꯥꯛꯇ꯭ꯔꯤꯗ, ꯏꯆꯥꯁꯤꯡꯁꯨꯅꯦ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯧꯕ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯗꯅꯅꯦ ꯀꯩꯅꯣ ꯍꯥꯏꯖꯟꯗꯨꯅ ꯐꯠꯇꯕ ꯇꯥꯍꯟꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯌꯥꯏꯃꯁꯨꯅꯦ ꯁꯥꯎꯗꯅ ꯉꯁꯤ ꯐꯥꯎꯕ ꯀꯧꯕ ꯆꯠꯇ꯭ꯔꯤ꯫ ꯆꯤꯡꯈꯩ ꯃꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯄꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯍꯧꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯄ꯭ꯔꯦꯃꯤ, ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ! ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯦ꯫ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯆꯥꯎꯊꯣꯏꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯤ ꯑꯃꯅ ꯏꯕꯦꯝꯆꯥꯕꯨ ꯄꯨꯡ ꯄꯥꯡ ꯁꯨꯗꯕ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯂꯤ ꯆꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤ꯫ ꯍꯪꯒꯥꯝ ꯑꯗꯨ ꯃꯜꯂꯤ꯫ ꯃꯅꯦꯝꯅ ꯑꯌꯨꯛꯇ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯇꯣꯡꯂꯤꯕ ꯑꯃꯣꯠꯄ ꯐꯦꯅꯥꯠ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯇꯕ ꯃꯈꯩ ꯆꯪꯂꯛꯏ꯫ ꯉꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯀꯣꯏꯊꯤ ꯍꯦꯛ ꯊꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯗꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯑꯃꯣꯠꯄ ꯂꯩꯐꯨꯟ ꯈꯔ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯨꯝ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯆꯥꯕꯨ ꯀꯧꯏ꯫ ꯍꯥꯏ ꯃꯧ, ꯃꯧ, ꯅꯪꯕꯨ ꯅꯥꯒꯗꯣ ꯄꯪꯂꯕ꯭ꯔꯣ? ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯃꯨꯡꯗꯨꯗ? ꯏꯕꯦꯝꯆꯥ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯏꯟꯖꯥꯡ ꯃꯜꯂꯤꯌꯦ꯫ ꯀꯔꯤꯒꯤ ꯏꯟꯖꯥꯡ ꯃꯟꯕ? ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯐꯖꯅ ꯇꯥꯁꯤꯟꯅꯤ ꯈꯣꯝꯖꯤꯟꯅꯤ ꯈꯪꯗꯅ ꯏꯟꯖꯥꯡ ꯃꯜꯂꯤꯕꯅꯤꯅꯦ ꯑꯃꯣꯠꯄ ꯃꯔꯛ ꯑꯗꯨꯗ꯫ ꯏꯕꯦꯝꯆꯥꯗꯣ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ, ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯐꯖꯅ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯏꯟꯖꯥꯡ ꯃꯜꯂꯤꯕꯅꯤ꯫ ꯀꯔꯥꯏꯗ ꯇꯥꯁꯤꯜꯂꯤꯒꯦ? ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯂꯩꯈꯣꯝꯃꯣ ꯏꯐꯨꯜꯂꯣ? ꯏꯕꯦꯝꯆꯥ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯤ꯫ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯐꯦꯅꯥꯠ ꯑꯗꯨꯗ ꯂꯩꯈꯣꯝ ꯄꯛꯂꯤꯕ, ꯃꯈꯨꯠꯅ ꯂꯩꯐꯨꯟ ꯄꯥꯏꯔꯨꯕꯒꯤ ꯃꯣꯠꯂꯤꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕꯗ ꯏꯕꯦꯝꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯇꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯈꯪꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯉꯩ ꯁꯣꯔꯒ ꯀꯥꯝꯊꯣꯔꯛꯑꯗꯅ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯑꯃꯨꯛ ꯅꯧꯅꯅꯦ ꯂꯣꯏꯅꯃꯛ ꯋꯥꯏ ꯇꯩꯌꯨ ꯐꯖꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕꯗꯣ ꯇꯧꯏ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯅꯦꯝꯗꯣ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯔꯤꯕꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯧꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕꯒꯤ ꯀꯣꯟ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯆꯩꯔꯨꯔꯒꯦ ꯈꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕꯔോ? ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯑꯗꯨ ꯆꯥꯗꯧꯔꯤꯒꯦ? ꯆꯥꯛ ꯐꯥꯎꯕ ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯦ꯫ ꯇꯥ ꯆꯥꯎꯊꯣꯏ ꯍꯣꯏꯅꯦ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯆꯥꯔꯁꯦꯅ ꯇꯧꯕꯅꯤ꯫ ꯀꯔꯝ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤꯅ ꯈꯪꯗꯕꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯆꯥꯗ ꯇꯥꯔꯦꯅꯦ꯫ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯅꯪꯅꯦ ꯆꯥꯕ ꯆꯥꯗꯕ ꯑꯩꯒꯤ ꯊꯤꯔꯛꯑꯣ, ꯑꯩ ꯆꯥꯔꯗꯕꯅꯤ꯫ ꯃꯅꯦꯝ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯆꯤन ꯃꯅꯥꯎ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯇꯧꯏ꯫ ꯆꯥꯎꯊꯣꯏꯅ ꯇꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯅꯌꯥꯝꯕ ꯌꯥꯏꯃꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯑꯌꯨꯛꯇꯒꯤ ꯎꯗ꯭ꯔꯤꯅꯦ? ꯇꯣꯝꯕꯅ ꯆꯥꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯈꯪꯗꯦꯗ ꯇꯥꯆꯧ, ꯑꯩꯁꯨ ꯋꯥ ꯉꯥꯡꯅꯗꯦ, ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯊꯥꯖꯔꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯏꯇꯩꯃꯗꯣ ꯂꯧꯔꯨꯕ ꯌꯥꯕꯗꯨꯗ ꯁꯨꯝ ꯃꯪꯂꯒ ꯂꯩ꯫ ꯆꯤꯡꯈꯩꯗꯨ ꯃꯃꯥꯒꯤ ꯅꯍꯥꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯑꯗꯨꯗꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ꯫ ꯇꯣꯝꯆꯥ ꯃꯌꯥꯝꯕ ꯑꯅꯤꯅ ꯊꯕꯛ ꯆꯠꯄ ꯑꯗꯣ ꯀꯌꯥ ꯌꯥꯎꯗꯦ, ꯃꯔꯛ ꯃꯔꯛꯇ ꯈꯛꯇ ꯌꯥꯎꯕꯅꯤ꯫
ꯃꯌꯥꯝꯕ ꯑꯅꯤꯅꯗꯤ ꯌꯥꯎꯅꯣꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯅ ꯃꯃꯥꯒ ꯇꯣꯏꯅ ꯂꯩꯃꯤꯟꯅꯩ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯉꯤ ꯃꯃꯥꯅ ꯃꯇꯩ ꯃꯄ꯭ꯔꯦꯃꯤꯗ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯃꯥꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯇꯩꯃꯒꯤ ꯃꯤꯆꯪꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯃꯥꯅ ꯄ꯭ꯔꯦꯃꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯉꯤ ꯁꯣꯝꯗ ꯆꯤꯡꯈꯩꯗꯤ ꯑꯌꯨꯛꯇꯒꯤ ꯄ꯭ꯔꯦꯃꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯕꯅꯤ ꯆꯪꯁꯤꯔ ꯆꯪꯉꯣꯏꯁꯤꯔ ꯈꯟꯕꯗ ꯃꯍꯥꯛ ꯃꯇꯝ ꯐꯅꯌꯥꯝꯗꯤ ꯍꯧꯖꯤꯟꯈꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯆꯪꯗꯗꯤ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯏ ꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯦꯃꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯪꯅꯅꯦ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯆꯤꯡꯈꯩꯁꯨ ꯃꯌꯨꯝꯗ ꯂꯩꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯃꯌꯥꯝꯕꯁꯨꯅꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯊꯥꯕꯨꯝ ꯑꯃꯅꯦ ꯇꯪꯈꯥꯏ ꯐꯥꯔꯛꯂꯦ ꯍꯥꯏꯅꯦ ꯄ꯭ꯔꯦꯃꯤꯗꯣ ꯇꯞꯂꯞꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣꯏ ꯏꯃꯥ ꯅꯪꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯤꯡꯈꯩꯁꯨ ꯀꯧꯕ ꯂꯥꯛꯇꯦ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯅ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯣ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗꯅꯦ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯂꯁꯅꯨ ꯏꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯏꯅꯨꯡꯉꯥꯟꯕꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯔꯤ ꯏꯁꯨ ꯊꯣꯏꯕꯤ ꯍꯧꯒꯠꯂꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯨꯕꯣꯛ ꯄꯝꯒꯦꯀꯣ ꯃꯄꯥꯟꯗ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯥꯖꯗꯅ ꯆꯤꯡꯈꯩ ꯑꯗꯣ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯉꯛꯉꯛꯇꯨꯅ ꯃꯁꯤꯕꯨ ꯆꯤꯡꯈꯩꯗꯨꯔꯅꯦ ꯀꯟꯅ ꯆꯦꯞꯊꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯤ ꯀꯧꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯆꯤꯡꯈꯩ ꯑꯗꯣ ꯃꯃꯥ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯏꯃꯥ ꯑꯩꯅꯦ ꯆꯤꯡꯈꯩꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯂꯥꯛꯂꯤꯕꯗꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯄ꯭ꯔꯦꯃꯤꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯛꯂꯤꯕ ꯍꯥ ꯅꯇꯨ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯗꯨꯅ ꯂꯥꯛꯇ꯭ꯔꯒ ꯀꯩꯒꯤ ꯉꯁꯤꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤ ꯑꯗꯨ ꯈꯪꯂꯕꯗ ꯁꯧꯔꯝꯕ ꯋꯥꯔꯧꯔꯝꯕ ꯑꯗꯣ ꯂꯣꯏꯅ ꯀꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯤ ꯄ꯭ꯔꯦꯃꯤꯁꯨ ꯐꯅ ꯑꯁꯥꯎꯕ ꯂꯩꯔꯕꯁꯨ ꯆꯤꯡꯈꯩꯒꯤ ꯃꯔꯥ ꯂꯩꯇꯦ ꯈꯪꯕꯅ ꯆꯤꯡꯈꯩꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯤ ꯑꯃꯅ ꯃꯆꯥꯕꯨ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯗ ꯃꯃꯥꯅ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯆꯪꯉꯣ ꯆꯪꯉꯣ ꯆꯥꯛꯇꯣ ꯆꯥꯔꯨꯔꯣ ꯉꯥꯏꯕ ꯉꯝꯗꯗꯅꯅꯦ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯄ꯭ꯔꯦꯃꯤ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯛꯂꯤꯕ ꯅꯪꯗꯤ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯄꯝꯂꯤꯕ ꯑꯗꯨꯕꯣ ꯃꯤꯒꯤ ꯃꯆꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯅꯪꯁꯨꯅꯦ ꯆꯪꯕ ꯌꯥꯔꯣꯏ ꯆꯤꯡꯈꯩ ꯁꯥꯎꯅ ꯏꯃꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤꯀꯣ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯆꯥꯃꯛꯀꯤ ꯏꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯩꯇꯅ ꯇꯣꯉꯥꯟꯅꯅꯦ ꯆꯥꯅꯤ ꯏꯃꯥꯒ ꯄꯨꯜꯂꯣꯏ ꯐꯔꯦ ꯑꯗꯨꯅꯕꯨ ꯈꯜꯂꯕꯗꯤ ꯑꯙꯥ ꯃꯣꯔꯥ ꯑꯣꯜꯂꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯄꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯣ ꯃꯤꯆꯪ ꯆꯪꯅꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯁꯥꯗꯅ ꯆꯪꯂꯛꯈꯤꯗꯦ ꯃꯆꯥ ꯇꯣꯝꯆꯥꯁꯨ ꯍꯜꯂꯛꯄ ꯇꯟꯖꯥꯅꯤ ꯇꯣꯝꯆꯥ ꯃꯃꯥꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯂꯤꯟ ꯂꯥꯛꯑꯒ ꯆꯤꯛꯄꯤꯔꯝꯃꯕꯣ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏ ꯃꯍꯥꯛ ꯄꯥꯄꯤꯒꯤ ꯑꯉꯥꯡ ꯆꯠꯂꯨꯅꯦꯍꯦ ꯆꯌꯣꯜ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯦꯝꯆꯥꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯄ꯭ꯔꯦꯃꯤ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯃꯤ ꯄꯨꯝꯅꯃꯛ ꯀꯧꯔꯕ ꯇꯨꯡꯗ ꯏꯕꯦꯝꯆꯥ ꯃꯥꯒꯤ ꯁꯔꯨꯛꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯦꯃꯤ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯃꯥꯅ ꯃꯨꯟꯗꯨꯅ ꯊꯥꯗꯩ ꯆꯥꯎꯊꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯥꯎꯗꯨꯅ ꯏꯃꯥ ꯃꯆꯥ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯣ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯣꯏꯕ ꯁꯥꯗꯨꯅ ꯋꯥ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯑꯍꯩꯃ ꯑꯩꯈꯣꯏꯒ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯊꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯇꯥꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯆꯥꯎꯊꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯃꯥꯗ ꯄꯩꯔꯞꯅ ꯌꯦꯡꯉꯤ ꯃꯦꯝꯃꯁꯨ ꯌꯦꯡꯂꯛꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯔꯦꯟꯅꯦ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯆꯥꯔꯣ ꯇꯜꯂꯒꯅꯅꯦ ꯅꯨꯃꯤꯗꯥꯡ ꯆꯥꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯗꯣ ꯏꯕꯦꯝꯆꯥꯕꯨ ꯀꯧꯔꯛꯏ ꯏꯆꯦ ꯏꯆꯦ ꯑꯉꯥꯡ ꯀꯞꯂꯦ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯄ꯭ꯔꯦꯃꯤ ꯍꯣꯏꯗ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯥꯎ ꯂꯥꯛꯑꯒꯦ ꯆꯤꯡꯈꯩꯁꯨ ꯂꯩꯇꯕꯅꯤꯅ ꯏꯕꯦꯝꯆꯥꯗꯣ ꯄ꯭ꯔꯦꯃꯤ ꯍꯣꯏꯗ ꯑꯅꯝꯕ ꯃꯇꯝꯗ ꯂꯩ ꯏꯆꯦ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇꯤꯗ ꯆꯥꯛꯀ ꯂꯣꯏꯅꯅꯦ ꯍꯩꯗꯣꯛꯄꯤꯈ꯭ꯔꯦ ꯑꯁꯤꯒꯤ ꯐꯠꯇꯕꯤ ꯑꯁꯤꯅ ꯄ꯭ꯔꯦꯃꯤ ꯑꯗꯣ ꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯏꯆꯦ ꯑꯉꯥꯡꯗꯣ ꯁꯨꯝꯂꯝꯂꯣ ꯑꯩ ꯆꯥꯅꯅꯕ ꯀꯩꯀꯩꯅꯣ ꯁꯦꯝꯂꯨꯈꯤꯒꯦ ꯍꯣꯏꯗ ꯇꯣꯝꯊꯤꯟꯁꯨ ꯀꯧꯕꯤꯔꯛꯂꯣ ꯊꯣꯏꯕꯤꯗꯣ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯁꯦꯟꯅꯔꯒꯦ ꯅꯪꯅꯅꯦ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯃꯥꯆꯧꯕꯤꯒꯤ ꯅꯥꯛꯇꯅꯦ ꯂꯩꯔꯝꯃꯣꯁꯦ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯗꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯃꯥꯆꯧꯕꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯆꯠꯇꯨꯅ ꯐꯝꯈꯤ ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔꯦ ꯄ꯭ꯔꯦꯃꯤ ꯃꯕꯥꯅꯤꯁꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ
Premina masa inu nganbibu sak inbi. Tomthinsu chaurabanina makutna chare mama hanga chaminei. Matang aduda tomchasu matai manibu kauduna changlei. Punnaga chaminei ne. Kanano ma yaure kaino. Tomthinse ngasidi chaka chaba yauramine. Tomthindo chaba loiraduna hawgatke tawi aduga magi kakagi manakta changsilaktuna pamhali. Kaino kaka sida laise bubokna phubisani. Wa aduda tomchado noglei. Tomthingi khajai aduda siktuna. Masidibuko ado itaiba tachouga itaimaganane tayai halaglaga laona hairakpane ado aisu chatlage ngihak potharurage ngihak leiraba matung ibem sasu machanupa ado puduna chatkhre thengna chingkhaisu halagle chingkhai halaglabada chak bijare te imana laona hairame wa tananingba mali chak chaba loiraga chatlurase me masu machanupa ado halakpa hawi chak chaba loiramlani khanna changlai kaurei Chingkhai nangbu tabro ima taye lage hoi lao loirabadi haina chatki loiraduna premido machanupi adubu pamduna chingkhai ga lakminei laabara lao phamu laose nanau nupagine wa amata khanasi tomcha mayamba matai mada yengduna ai lo hongbidore imana masaksu khangdaba nupi amaga me mana machanupa aduda yengnei kana lamukta nganglakanu ko nanga thingna khrabane nupi ado sauthoina haina baloinarabo yanarabo ima yanare luhongbo numisune lepnare pumna mangai thomsa phobo yaunangai madu tabada kaino haisibo mayamna ngakna baduda noida hairaga kai kana doino loinaraga na haibana phare na ne tawribani sauthoina wafamdo hawdoklambo phobudi yaidana ima hawdoklaga kaidokdoino mamagi mato loina khangmana kaimta khanadre Namit karanigi matungni sinasu mau oina lagli sina hariba ase wata padana leiba mama mapana thabak tawhandaba yumgi thabak ingkha kemta haitabi nupini wata padre haibagi damakta hainaba chakhibani mehmana ayuki matamni sina hausi phoba hawgatti ayamba thabak makai ibem sana masa ado poduna tawri memasu sinana hawgalaktaba ado kari mata haidi angang poduna thabak tawriba ibem sada adamak pakhon siragli ai bemcha chalo mau atomido hawgaloyo cha londuna ne imauga aigagi putholau ima masasu irudana cha kamai pithak doino ibem chana domaina khumlakpa duda ina khunbi mamaugi misangda changduna najindo yam khumgano awun pon mayamdo namituna uraba natro nang kai purake ha nang ne yam yengsilakano wahai aduda khajik nungai jede adobo kemta khandaba saduna sinabu hawdokpa chatkre Mawatombe nang hawgalone tomcha ngarang wakhibana hawgatpa ngamdabani adobo matai magi khonjal aduda makeup thoklei itaima kai haige atombido hawgalone matam chiyade tomcha magi nupi ado hawdoi tabro hawgalone ikaido nangbo ikai oiba aidi onthone kaikre hawgalo habane tumlubagi khonjel ado iseng sengdana kari de gairino ainane furakting ni hawgalo thun hawgalo asaw khonphamda hairakpa tuda sinado hakamga wawa chandon hawgalai idai magi mangdane namai de kai drive noi dai maga aiga manade aigi kusine ipamda han khora fel haidok tuna chatki tomcha mathanta cholawi phajadori dara imungse lal hawdore nungti gi sinado thengna hawgali Manem me manaso mamau nupi ina khunbeni haiduna chaingang ba tawde thabaksu mana ama phobo yahonde imol moli masida premidi masagi khara langjabaga hainadabana loide andabu wadi ngangde numit ase sauthoi mathanta law khawba chatkadaba numini thongna bani haiduna thong ado hangdoklakle machanupa ado themba yada kanakapli Jatkino haiduna mapi paiduna yali adubu sauthoina masabu thabiramduna thoki ise kaidorage angangna kanna kapkhribadubo premi ise singa sidi kaino mai tawi haifam khangdini naw base ngasidi mabana chatholomdaida khamba yadadana ne mapagi mapi paiduna jatkino haibagumna kapini kaisu doroida ise ka hene khanjingano yum maduda kana amata laiti ngahak leiraba tungda nupa ama taha chelaktuna kori kana laige ima ibema tomcha
ꯏꯆꯦ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ? ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯗꯥꯗꯥ? ꯆꯥꯎꯊꯣꯏꯗꯣ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣ, ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯗꯨꯅꯅꯦ ꯂꯥꯏꯀꯠꯅꯍꯧꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯝꯆꯥꯗꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯇꯣꯝꯆꯥꯗꯣ ꯍꯜꯂꯛꯂꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥ ꯍꯣꯠꯇꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕꯒꯤ ꯊꯋꯥꯏꯗꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯎꯄꯥꯏ ꯂꯩꯇ ꯇꯣꯝꯆꯥꯗꯣ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗ ꯃꯅꯦꯝꯅ ꯏꯕꯦꯝꯆꯥꯗ ꯃꯆꯥꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯟꯕ ꯑꯣꯠꯄ ꯍꯦꯃꯟꯕꯗꯒꯤ ꯏꯕꯦꯝꯆꯥꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯟꯈꯤ꯫ ꯏꯕꯦꯝꯆꯥ ꯂꯩꯇ꯭ꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯄ꯭ꯔꯦꯃꯤꯕꯨ ꯃꯌꯨꯝꯗ ꯀꯧꯁꯤꯟꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯁꯥꯎꯕ ꯍꯦꯃꯟꯕꯅ ꯃꯃꯥꯒ ꯈꯠꯅꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯦꯃꯤꯒꯤ ꯃꯄꯥ ꯃꯅꯥꯛꯇ ꯍꯤꯡꯈꯣꯜ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗ ꯁꯤꯅꯥ ꯑꯃꯗꯤ ꯃꯦꯝꯃ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯍꯟꯅꯤ ꯍꯥꯏꯗꯅꯕꯨ ꯑꯩꯅꯅꯦ ꯐꯨꯔꯛꯂꯣꯏ ꯀꯥꯏꯅꯒꯅꯦ ꯈꯟꯒꯅꯨ꯫ ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯅꯃꯥ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯗꯤꯅꯦ ꯅꯃꯥ ꯅꯄꯥꯅꯅꯦ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ? ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯄꯟꯕ ꯁꯥꯔꯗꯅ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯃꯦꯝꯃꯕꯨ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯗꯨꯅ ꯐꯨꯏ꯫ ꯇꯣꯝꯆꯥꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗꯕꯅꯤ꯫ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯃꯧ ꯑꯇꯣꯝꯕꯤ ꯁꯤꯅꯥꯗꯨ ꯅꯣꯡꯃꯇ ꯊꯕꯛ ꯁꯨꯗꯦ꯫ ꯃꯦꯝꯃꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯅ ꯁꯦꯟꯅꯗꯦ, ꯃꯦꯝꯃꯅ ꯁꯦꯟꯅꯩ꯫ ꯃꯁꯨꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯍꯦꯜꯂꯤ, ꯎꯄꯥꯏꯗꯤ ꯂꯩꯇ ꯑꯋꯥꯕ ꯑꯗꯨ ꯈꯥꯡꯉꯤ꯫ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯧꯁꯤꯡ ꯑꯗꯨꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯅꯥꯒꯤ ꯃꯈꯥꯗ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯃꯧꯁꯤꯡ ꯑꯗꯨꯗꯤ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫